अहानबदा मरोइबा पाउसिन पिजरी हराव तयंबा कयागा लोइना ngasi ayuk anganbadigi hona ima imoinu ira thongni thoram paksan hokre lamdam asigi nga farm toriba miyoi singda loan apply tobgi khudong chaba piduna nga marang kaina puthoknaba blue revolution paktakna na hotnaragani haina Fishery Minister Haikam Dingona Fongdokre Lengakna state asigi urban local body ki mikhal asi pangthokpada matam changhali basi karigino haina Congress ki MLA Okram Surji Kumar na hangdakli Amadi Haukiba pung kunga marida state asigi oina miyoi ama nauna COVID-19 positive oikre leikidaba amata yaukide Mayam Kurumjeri. ELITETV Manipuri Pau Meeting Tabir Bupum Namakpu Niroda Sanjenbam na Taram Nokjeri. Mayam the Mapungoi Bay Pau Pizza Dringa Mangoina COVID-19 Gamari Lane and Legak the Piribe so pisting up the Chitpina Kanganjeri. Mayam the Matampum the marks of Piba could sustain the Hamdo Piba Amadi. Miyamaga Maga Gimarak the Fit Taruklap Libina Kanganjeri. Masida Sunat and the COVID-19 vaccine sing Matam Chana Kaptok Piduna lighted as a Bulang Ting Navada. Adom Madom to Todang Clovio Hina ELITETV Makadigi Mayam da Piltozeri. Hojik mapungay bapaw miyam ta sandok na pizeri. May haurol dagi hauna lamdam asida wakching gitarani 20 banumit asi imoynu ira thongni thoram pangthok na bagum yumnam lekar delay ima yumjaw lairim bigi oinasu poirei ithi balup pil na sinduna kuntra hum doirak suba imoynu ira thongni thoram pangthokli thorom maduga mari leinana appeal gi president moirang them navakantana matam amada yumjaw ka manga haina ningolga pibaga haina leiramba amadi Funga Lairu Latuna Ikogi Lazaramba Chatna Roasting Adu, Hojiki Nahasing na Kanghaunaba, Hotnabaga Lunana, Imoinu Ima Asina Lamda Masiki Lamgi Lairembi Ama Oina Pumnamak Mahagna, Sayon Bamaram na Lamdam Asida Chahonga Hong na Panba Ngamnabagi Damak Ira Tongni Thoram Asi, Pangtok Panihaki, Brahman Singh na Krishna Latlasu Lining Tausana Mahilat Pagum, Tongan Badarma Chacha Batarabasu Mahirol Digi, Ling the Layer Club Chatnerol Amadi Lining Tadokte. Koi amatadi haina mak na makataki. Tagi hong nasat narakbak dugumba imai bema imoinugi irat thorum si pangthuk serga koi na irei bak asigi iram da masida sahong ahong ba watapa da ba aduga tangdu leitana leina bagi damakta kumja kudingi waksin gi taraga ni thoini panba sina lakbada koi rei thibulupna imagi thorum si pangthuk tuna lakjabani masini koi gi nunggi oiba wakalon haijaba taragadi Loinana, ngasi pau da poirei ti belup nak irei bak sigi kunai sigi damakta tongan ba singi mafam sing da salaga pal kya thab gi thabak chu chathajari loinana mang ki godor bak pal kya su koi gi poirei ti belup ki mayai loisang mayam na kungumru laifam len haina khangna bo mafam aduda koi semga chari loinana leibak sigi adu irim dam sigi kunai sigi sana kanglon haibadi matam gi hongba lakpon maram moira kanda Koi yumsa kaisa haibatare tongan ba matam amada maitei sing yumjau ka manga sarga leiramba adugi manungda funga lairu haidana lala kanda imasi funga lairu da lei haidana haibadi mioi bai koi gi amsa sajat koi gi horkham oiriba mafam haijabatare adugumba Lamda masiki nga farm toriba miyoi singda loan apply tawbagi khudong chaba piduna nga marang kaina puthokpa lamdam ama ohenduna blue revolution gi iho mapung fana balengakna hotnari haina Fishery Minister Haikam Dingona Fongdokre wafam masing asi lenga ki Fishery Department sinduna imoinu ira thongni thoram numit kamari lenana pangthokpa ahanba imoinu festival haudokpagi thoramda mahakna fongdokhibani thoram maduda Manipur Industrial Development Corporation Limited ki Chairman Kongkham Ravindra Singh, Fishery Department ki Director H. Balkrishna, Secretary Haubam Roshita Amadi, Additional Secretary Nita Arambam Galoinana Atay Miyoi Kyana Saruk Yaki,
Minister Dingona makha taraduna Manipurgi Puwarida handak pangthokliba nga mela asina ihan hanba oina pangthokpani. Mela asi ngami singi hotna jamal amadi pukning thogatpagi pandamda sinbani haina thamki. Mamangda ningol chakawbaga mari leinana pangthokpa nga melada crore ahum henba senfam laki. Mamangda fangkiba senfam asidagi handak chahina hena revenue generate tawba ngamnaba lengakna kan hotnaragani haina fongdoki. Mela asida lamdam masigi tanglaba maitai sareng keji lising anirom yonaba puthokle haina thambaga loinana mela asida numidang wairam pung manga fawba pangthokani haina thamki. Lamdam masida ngagi production hengatnaba miyamnasu angamba thaudang thlawiyu haina makna makha taki. Ngasigi nga mela asida stall humbudrai romna saruk yaduna raw katla poromna chingba nga kya puthokli. Fish farmers कोई नहीं को मणिपुर में नहीं हुआ कोई ना वो काम होगा कहीं सिक्स इधर प्रजा सिक्स इधर में कोई वो encourage तो वो ना जो promote तो वो ना कोई fish में ना सी सही खुले ये कोई नो जगह होगा कोई सिंजर का लापनी हमारे तो उधर कोई सिंजर का लाप उसी ने मन मोड़ता था कोई हालत की चाहिए सिलेगा कोई 2023 सिलेगा कोई fishery department का दूसरा नहीं होगा कोई fish farmers association ताना जरका कोई फिश मेला सी मैम फिश फार्मर्स सिंह दला तो कोई दिन मणिपुर ले को पला कोनो मत कोई गामी सिंह को इंक्रीज तो वो ना कोई मेला सी कोई इराक को मिचरे दे सो कोई पापा ताना फदो नहीं है ना कोई खाना जब हम को चीफ मिनिस्टर के दिन बा मागी गाइडेंस बखादा कोई हाई बो मेला सी पापा चलो Manipur ki khongchata lakliba January 3 lakadoriba Union Home Minister Amit Sahana Maikhum hangdok lamgadoriba Churachandpur Medical College ki fibam amadi Sem Sariba Singh Union Minister asiki khongchat ki mangoinana Chief Minister N Biren Singh ngasi chatuna yengsin kre yengsin khongchat adugi manungchanna Chief Minister na tuibong de leba base ground de leba miyamgi open gym amasu kusinaki Hospital aduda leiriba mahiroi amadi oza singga wari sanabda medical college asina mapung fana hek loibaga mafam asida ana layengi khudong chaba khudingmak fanghallagani haina thajaba piki amaramda tuibongi pitch ground da sanakiba open gym adugi matangda palladuna hairiba gym asi Chief Minister Indigenous Martial Art Academy na Manipur government ki makhada hangdokpani Panbayay madudi Union Home Minister Amit Sahana sangaram gadoriba hospital asida hojik medical gi mahiroi humbudrama pantamli Lengakna state asigi Arvant local body gi mikhal asi pangthokpada matam changhali basi karigino haina Congress ki MLA Okram Surjakumar na fongdokre Hiram masiga mari leinana Congress bhavan da pangthokhiba paugi mifam amada Mahakna hai India asi democracy chatuna miyamgi lengak label lebak amani maram aduna local body gi mikhal asisu yamna maru oina laudaba yaroi state asida covid lei haiduna mikhal asi matam sangna yeithoklakpada natana hojik amuk administrator hapchillaga mikhal gi matam yeithoknaba hotnabagi mamisu taba horakli atai state sing dasu local body gi mikhal sing asi covid ki chatna kanglon sing ngaktuna adumuk chathaki ADC gi oinasu English singani gatara mangada mikhal pangthokre adubu makhoi gi tam loiraba fawba mikhal pangthoktana thamli panchayat gi oinasu mikhal pangthoknaba process amata tawba udaba asi yamna nungai jade hanagi PM oiramba Rajiv Gandhi leiringai matamda Arvant local body gi mikhal da nupi singi chada kuntra khaktuna thamlami democracy da nupa nupi khetnaba thamdana apunba pangal sagatpa mathautai Mikhal pangthoktana thamliba sing maram asi lengakna miyamda khanghanbiba chumgani karigumba mathau taragadi party gi luchingba sing tanaduna prime minister ki thakta wakatnabasu hotnagani haiki akoi appeal tawjari madudi yamna thuna akoi gi sigumba grassroots level gi akoi gi mayam sing asi either maybe ADC oiro municipal council corporation oiro nagar panchayat ki sumatam loisalakadore aduga ngasai ki hairiba panchayat ki oiro masi panchayat ki sisu almost tha ani hum phajale masida karimta process satpa departmentally karimta koina hangjabada karimta process to ujade aduna matang sida aina thamjaning basi mamangda akoi ki phana prime minister obiramba Shri Rajiv Gandhi Mahakna Honorable Prime Minister Wairingai Matamda Akhoi gi India gi democracy si mara chesan naba
aduga nupi singida women empowerment hena pina ba haiduna masi sigumba local body mayam singsida akoi 30% reservation piramibni committee asigi president na yamna pendabagi kholaw lawi kari gi pendaba local body gi tam loiraba matungda high court of manipur na local body gi election ama tawdana constitute tawdri bawbati moi gi meeting sina caretaker ohelu haidana high court ki hukum gi matungina matam khara caretaker oirami madudagi kari aranda asoiba pangdaba natraga thabak pangthokpa ngamdabana maram oibno adude koi kangde present government asina moi bu lokthoga caretaker si executive ki members ingda maut ki director gumba under secretary gumba kari kari gumba post khar da puhan magi hukum si tangkak naina thole maduna di executive ki office bearer singduna local body ga yam khenai marandi local body di represented by their local people local ga moi leader ga samna bagi khudong chaba yam lei aduga sarkar gi karmachari di table da phamaga leibunina khungang gi praja amadi lekai gi praja singa samna bagi khudong chaba leite therefore maram aduna praja gi grievances singsi yam watli Imphal Municipal Corporation ki administrator na kumjali singani ga kungani thoi ki October da notice ama logi wang mada thoktuna pung khaidok laga tangkak nai na kaithel fam na ba khangan khiba adu state auduna thamalu haina chief minister Manipur ke chief minister da ngarang All Manipur Street Vendor Association na memorandum ama pesen kre Makhoi na pesen khiba memorandum adu da high Street Vendor Protection of Livelihood and Regulation Street Vending Act English singani ga tara marigi matung ina street vendor sing bu tan khaibana chingba thabak sing chathaba yade haina yauri loina law asigi makhada vending committee ama association asigi miyoi sing yauduna semgadabani amadi committee asida illegal oiba members sing yauhan bayaroi temporary market ki oina phampham pina ba khotna bada register tawraba miyoi sing da hana khudong chaba pigadabani haina supalli Ballot loiraba ILP document pairam banan Manipur ahum Lilong Police ki OCN tiken na luchingba team amana ngarang fagat pangamkre fagalak banan Manipur ahum adudi Afajuddin Lakskar chahi kungamapan leifam Nutan Ramnagar Part 4 PS Sonai Silchar Kasar Assam Anwar Hussain Laksar chahi kunganipan leifam Bole Cha Bagan Lakhipur PS Kasar Assam amadi Jomir Hussain Laksar chahi kungamari leifam Bole Cha Bagan Lakhipur PS Kasar Assam ni Makhoi ahum bungasi Lilong PS ta pangmi singi mamang da puthokladuna Superintendent of Police Tauba ki Jogesandra Haubizam na hai Tauba District Police na nungti numit khudingi district asiki mafam pumbada ILP drive chathabagi saruk amma oina Lilong PS ki OCN tiken na luchingba police ki team amana miyoi ahum asi Lilong uku manak oil pump maya amadi Lilong leihau khong da lever oina thabak tawrambadagi fakalakhibani Makhoi athuba matamda makhoi gi mafam singda deportation tawkhragani drive asi adumak chathakigani district asi gi miyamna mitop sing thamba matamda makhoi gi ILP document check tawbiyu ILP gi anoba guideline gi matung ina valid loiraba mitop sing thamlamba yumbu singsu faduna legal gi oiba action lokhatpa yarabana matung tarakpadadi niyom kaina mitop thamlamba yumbu singi mathaktasu action lokhatpa horagani maram masina valid loiraba ILP paiduna Lakpa mitop sing thengnarabadi manaknakpa police station da pau pibiyu amadi district magistrate ta thamduna renew tawhanbiyu haina miyamda appeal tawrakhi ngasigi paugi mifam maduda additional SP Thaubal Sankar Debsu sarukyakhi gi hakta moisi labor oina leramani ado moisi huji akoina pick up tawre police ta pore station da ado moi huji deportation tawharni aina hygienic body akogi Thaubal district ki any area Lilong oigera Thaubal adagi subdivision leiba area singsida thabak subagi thamiba miyoi singase magi ILP moina pai basi valid oide aduga mai validity loikhre aduga masi matam asupok leiba dawni haibagi details se yumbu singsina madu akogi yengjanbiu aduga nearest police station da khoida pau pibiyo Hauji akoina invalid ILP paeba aduga magi validity matam loikiba mio singasi thamamba yumbu singdo akoi anoba guideline gi matungina akoi keno kari chapchaba ain goiba action adum lojut lokhat chaganeba
Demonetization gi China koktrigeida Supreme Court na takiba verdict adu amuk hana yengsinba chumgani haina Communist Party of India gi maikaidagi thadorokpa cherol amana hairi. Cherol asina hai demonetization na wahan kiba sing adu ngasi fauba Modi lengak na khangbangamdri. Taukiba thabak sing adu logi wangmata ngaktani ngasi leibak si da thokchilakliba sel thumgi fibam asi lengak asina thokhanbani haibada haiman bathokloi. India lengak na suksoi soidana Supreme Court verdict ki matung orabasu white paper puthokadabani madutada lengak asi sokhiba sing adu khangbangamgadoribani hairi. Thawal district ki Hayel Labuktagi chahi 13 khakta ngairi binupi macha ama mahak putushan tawbiba khangabok part ahum lamdai bungdagi saram chachatpa oja thokchom Kennedy apokpa TH Muhindrobu Faduna Chairak Pidriba Fauba Lamdam Asida Leiriba Civil Society Organization Maira Paibi Loop Singh Amadi Mahairoi Loop Singh Galonana Sanction Naba Warep Lokre Warep Basingasi Joint Action Committee Against the Kidnapping a Minor Student by a Teacher Thokchom Kennedy Singh Hayel Labukna Sinduna Manipur Laiba CSO Student Organization Maira Paibi Loop Singh Amadi Club Organization Singhi Thongmi Singh Yauna Pangthokiba Miyamgi Mifam Amada Lauthokibani Hayel Labuk Playground the Pangthokpa Mifam Aduda Tongan Tongan Bawarep Mangalauki Ngasigi Mifam Aduda Wangang Kibasingna Fongdo Kibada Ojagi Maikum Upsilaga Nupi Angang Leiraba Saram Chachat Pamioi Amana Chahi Tarahumdoi Kakta Ngairibi Masamaki Mahiroi Nupi Macha Amabu Puduna Chatkraga Ngasi Fauba Langla Langjil Amata Putoktana Leiba Haibasi Kunai Asi Mangkinabaki Machak Amani Tabada tu chungningai masak oiraba thaudok asina ichanupi singbu mahaitam bada kiduna mahaitam halak trabadi kunai asida karamba fivam da lakadage haibadu kanthaba matam oire kunai asida nupi na sembani chaukhatpa kunai ama ohenaba haibasida nupi singi thaudang yamna chawi adubu kunai asibu kiningai oiraba thaudok asina nupi macha singi mahaitam hanba kiduna tharak trabadi iramdam asi mangjabada oirakani Maram asina oja maikum uppa saram chachatpa thokchom Kennedy bu athubada faduna chairak piduna asigumba thaudok asi makhatana thoktanaba hotnaminasi haiki ana tawdi yaraga khodi kari tawbi yaro dagi haibagi madum bandu ngang se akhoi mapa ayu khudi khodesu poktabnati akhoi da ngasidi wakhalwa namada leho sudaka koi section mamada ka koi ozagi maikum upasi Ojagi maikum upaga ngasigi miyoibagi jati manungda leiroidaba sarak tabukta chanatraba sigum masibu tadi pharaga ngasi sinabiyu haibani masigi pose sinadri gaidi akoi khongjanga chanjen dane haibani Federation of Civil Society Organization Manipur gi meeting makhada organization asina hena mapangal kangkhat hanaba amadi miyam ga loinana thabak thoram hena pangthokpa ngamnaba gi pandamda organization asigi Thauba District Committee Office hangdokre loop asina thadorokpa cherol amada hai office khusinnaba gi thoram asida FOCS ki President TH Manihar Vice President BM Yaima Yumnam Mahendra Kumar National and International Awardee El Sana President Thauba District Committee Hariba Miyoi Singh na Sarukyaduna Pangthoki Hairi. Paugi Marak Thatna Timber Break Amatang Luminasi. Singju Festival 2022. Singju Danatana, Yelhongwegi Chinjaksi. Kutsa Haibagi Potlam Singsu Panghanjagan. Festival Asigi Manungchana Miss Singju Queen Contest. Muna Juvilakti. Likol Kang Musical Night, Blood Donation Camp, Free Eye Care Camp, Tree Plantation, Singjuran, Friendly Football Match. Lakliba December 19 January 9 Listing Ani Kulhumdoi Fau. Margin Polo Complex, Hainangda. Pangthok Jagadoriba. Singju Festival 2022. Manipurda leibeng pung khudingmakna Saruk yabiu mapung phanbiu. Singju Festival 2022. Singju Festival 2022. miyam saruk yaba lakbiu Festival asida leibak miyamna nungsibiduna support tawbiu puknung thaugatpiu mapung phahanbiu haina paujenjari Krishna Mission Vidyalaya JNB RIMC Vidyagyan amadi Shining School da ming chanabagi entrance exam da mai paknabagi dabag adom gi angang sigul takpi tambidaba lejare Yumbirel Mahikol Naharu Pakapan Ketrugao Imphal East Mahikol asida experience amadi specialized oiraba oza signa takpi tambiri
registration haujakre ahanba lakpada khudongchaba pizari akaknaba sit masingni class hongnabagi matamna mathang chahi English singani kulumdagi January 5 dagini Yumbirel mahikol asina hek lingkhatpa ahanba sahida Vidyagan Noida da tamnanabagi entrance test da mairoi taret mai paktuna selection fangke aduga mairoi ahum amana RKMV Narendrapur da academic session 2023 gi ming chanbagi selection fangke mahikol asida tawgadaba thabak thoram singdi mahi masing tamibatan natana pumna mapu semiriba ishoda thazaba thamba khurumjaba amadi thaksi khasi tambigani matamatamgi angangi hainaba jaga hainadaba jaga asonba amadi hairaba khuding mama mapada pau pijagani lamcha sajat thaksi khasi bebar lehenba masa masagi mayunga manaba comfortable oiba mafam ama oiba nungtigi oina angang singna gyan tadaba leibasing ozana gyan tahanduna jingnaba leibasing mamutana takpiba maru oina makhong somba mayam maraktagi sonba angang singbu amamam oina oza singna mamutana gyan tanaba takpigani maru oiba yamna important oiba sector singbu hena lumna longduna takpiba angang singbu masa masagi tungi asabu mayek sengna thamanbaga loinana Makoy masen gi marakta competitive ohengani reading speaking amasung wakalgi oiba sagatlaba ibagi lamda thudok hendokna iba ngamnabagi pautak kui tambigani academic session 2023-24 gi Ramakrishna Mission School Narendrapur Purulik Diogarabadi Vidyagyan da thudok hendoklaba mahiroi singna ming janba pamlabadi admission haujare boarding facilities su leijagani study material pizagani akupa marol gi daba phone number singa sida contact to you mayambo hamong ket kurumjari Lakiba Jahi 2023 January tang kumapan Nomayjing nimita Iramdam Konglepa Manipur ki Kaching District ki Sugunu Town Laiba Palika Lampak Pangtokadariba World Mitay Council ki Mari Suba Ipam Masida Iramdam Bunuk Sibiba Ifuru Punuk Sibiba Amadi Mitay Maitay Furu Pusin Kapiningba Ireja Kudumakna Hariba Mikam Masida Saruki Abiduna World Media Council na Kona Jariba Umno Asi Mai Pakmanaba Saruki Abiu Doinana Amamba Sergi Amati Tawaki Mateng Supam Biu Haina Lablab Taiwan Deki Video ki Mai Tonga Kutanga Paudam Jari Doinana Eha Isamaksu Laktuna Yawang Amjadrasu Eha Sergi Oiba Amamateng Swadana Manjani Haina Mayam Pantatam Jari Break ki matungda mayam bataram na uchari makhatawa pausing luminasi. Jahi asigi January 15 da salaikan balupki numit nini mifam ama jiriwam da pangthokadaba maramna Manipur da leiriba furup kanglup natraga lup amatana ban blockade na chingba amata tawbiganu haina SKL gi publicity secretary L Kanglecha Khangan bana thadorok pachirol amana hairi Jerol asina makha taraduna January gi 12 13 fauba Manipuri gi manung amadi maparom dagi lakpa salaicha singna chathok chashin tawgadaba maramna makhal amatagi khudongchadaba nang haningdaba su phongdorakli Laibak thiba thodok ama oina haukiba chehigi December 12 da khawpum lambi gi tungbul village da thokiba accident gi thodok amada yaripok top jingtha da leiriba Yaripok Thambalno Higher Secondary School gi mahiroi taret yauna school asida leikhidraba mioi mapan gi imung manung singda Manipur Police ki Sub Inspector SI Male 2015 batch nangarang numidangam jaba sel oina lupali sing tara koina chatuna tengbangkhre Laibak thiraba thodok aduda leikhidraba singi mafam da awaba phongdokpaga amadi leikhidraba singi imung manung gi awaba su saruk yazari haina 2015 H1 batch gi maikaidagi phongdorakli Thawbal District ki manung chana leiba Waithau Chingai Chingdang asi imoinu iratpagi thauram ama Utra Sanglen Sana Konung amadi Chingai Ching imoinu thaugal lup na sinduna pangthokre Thauram maduda Sana Konung gi school lakpa Kesem Ragumani Sana Konung gi amaibi amadi tongan mamiyoi kyana sarukya Jiriwam District leiba Desam gi Kungamathoi Suba Mapok Kumon ki thauram ama ngasi Jiriwam gi Babupara leiba Desam Jiriwam District Council gi Office da Desam Jiriwam District ki President L Bilas Maitaina Mairak Chukhatuna Amadi Firal Chingkhatuna Thauram Haudoki Thauram Maduda Naurem Nivarani Wasep ki President Y Ragini Devi Wasep ki General Secretary Laisham Bilas Maitai Desam District Jiriwam ki President K Babulu Advisor Amadi L Romeo ex President na Dice Membership Oiduna Sarokya ki Thauram Masiga Mari Lainana Desam ki President L
Bilas Maitayna haikibada President gi thau purak aba chahi ani gi manungda District Hospital asida memorandum ama DC dagi thaki adubu thakiba memorandum asibu thausabide kungama thoirak suba mapokumon thauram asina laklaba matamda blood bank ta desamna blood donation tawninglabasu madugi khudong chadaba fangdaba haibasi yamna laibak thibani hanjin harabasu tabidabana ngasi fawba leiri haiki Jerivamda leiriba District Hospital asisu District Hospital oidre Refer Hospital ole masigi matangda mari leinaba authority singna meeting changhaningbagi apambasu fongdoraki leibagi apamado aikoi hausi phawda adugi atumba hausi phawda matom lomna adugi apamdo mairo lupsingna masi phawda honagiba leitri aduga education sector se tawhatana lamdam sida leiminaiba kunai amagi mairo kaya singse akoi ting thopa nahanga ngaktani hadudi thoroi hangamda thoroi hadina tamjage loyana masi aikoina yamna laibu thibai ta ai district hospital gi matang si jo society gi tum hapak hainer basida ai sigi matang si jo ai gi go mo tra ai gi phongdok sage kari no habu matamda district hospital asida ya president gi thawpura matungda sahi ni laira matungda memorandum ama thajai to dc Tha asigi ahanbada pangthogiba UFO Eastern Headquarter number 1 Nongpok Stekmai Battalion gi tha khudingi chathaduna lakpa Executive Body Central Committee gi mifamda instructor singa faminaduna laukiba warep ki matung inna lakliba chaicha taramari second Saturday gi Imphal Wage Headquarter number 1 Langthabal Furamakhongda pangthokadoriba Central Committee gi mifamda General Secretary Commander Instructor Singa Ayuki pung 13 taba matamda punna saruk yaminanaba haina amata oina warep nare Mafam asida mari leinaba member singnasu saruk yabinaba hairi Jiri kasar apun basanamahi lining club na sinduna chahi khudingi pangthoktuna lakpa wakchingi tarani thoini panba pangthokpa imoinu ira thoram Palarbon kasarda leiriba nongthombam sumanta gi yumda imoinu ira thoram pangthokre ira thoram asida loop asigi maru oiba miyoi sing amati atai miyoi kyana saruk yaki Ira thoram asiga mari leinana Dr. Sagabam Merinana Yumbalona ima imoinu haiba wafong amasu pathoki Puroiba leina maram chat chumda binupi isau langan bi imung manungi wabu leikai poina paudam bi numidang wairamda tumduna leibinupi numit taraktuna numidang oiraklabada singza khairaba khujam isingbu imungda saina haidoklaba Numidang may mut na tara chak saraba chak sana noinu thumbu soklaba chak sana ngarubak pu humlaba chak sana chingphu pairaba chak enchang utpa matamda khabai teklaba adugumba chak enchang bu charabadi imoinu aina hanna phawa yenglamde Manipur gi Puwariga sagonaduna lakliba yamna maru oikraba numit kabui furupki gangai thauram kumhai asina lakpada thauram asiga mari leinai amadi aruba thauram ni khanna thauram pangthok piriba irecha khwai pumna maki mafamda All Manipur United Clubs Organization amukona yaifa paujal pirakli Amaramda Manipurda khundaminariba kabui ichul inau singi Mahairol-dagi lining klaishon galoinana pangthokliba chawraba kumhai ama oiriba gangaina lakpada United Committee Manipur UCM na harau tayamba galoinana yaifa paujal pirakli Kumai asina lakpada Manipurda khundaminariba furup khudingmakna nungsi chanana ingtapa chawkhatpa watapadaba ayet apan leitaba nunga yaifaba amadi Manipurgi apunbagi saktam akhoi punna ngakminanaba angamba orasanu hairi Iraipak iramdam kanglei khunai irai chalaktagi kaboi furup ki yamna chawbaga ngai kumhai January mari English and Manipuri wakching gi tara humdoi ni panba yum sakaisa numitna lakpada International Peace and Social Advancement IPSA kanglei paki mayai loishang amasung masalo shang singi maikai dagi Assistant IPR Thoi Okramna yaifa paujal pirakli The United All Communities Social Upliftment kanglei pakna suga ngai kumhai ni lakpada yaifa paujal pirakli Paugi marak thatna atema break amaga muklang minasi. To touch the
pinnacles of success. Get enrolled to one of the finest schools in Northeast India, UNACO School, Excellence in Education. Singju Festival 2022. Assam, Tripura amadi Bangladesh ki akhanaba singju gi stall sing amadi singju danatana yelhongwe gi chinjak sing Khutsa haibagi potlam singsu phanghanjagani. Festival asigi manungchana Miss Singju Queen Contest, Muna Juvilakti, Likol, Kang, Musical Night, Blood Donation Camp, Free Eye Care Camp. Lakliba December 19 January 9 listing ani kulhumdoi fau. Margin Polo Complex, Hainangda. Pakthok jagadoriba Singju Festival 2022 da. Festival asida leibak miyamna nungsibiduna support tawbiu, puknung thaugatpiu, mapung fahanbiu haina paujenjari. Iramdam chigi nat amati apunbagi saktam akhoi punna ngakminase. The legendary brand Vespa was born in 1946. The Vespa has a unique design with a V-shaped grille to complement its sleek cast. The Piaggio emblem at the front gives you the pride of ownership, innovative appearance. The design was inspired by the wasp, hence the name Vespa. Adom gari macha darkar oibidra? Supnagi minute kuntragi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare. Akupa marol kidamak contact tawbirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangay Pro kudong chaba si mangan bigano ngasi mag-contact tawbirau terms and condition apply. State asigi oina haukiba pongkun gamari da nauna miyoi ama COVID-19 positive oikre lekhidaba amata yaukide COVID-19 common control room dagi thadoklakpa report amagi matung ina hojik fawda lighted asina punna miyoi lising aniga chamaga nifumapan lekhidre state asigi oina hojik fawda miyoi lak ama lising kuntramapan ga chamapan ga kungamari positive oikre masigi manungda miyoi lak ama lising kuntra taret ka chatre ka humbutra humdoi na recover tawba ngamkre. Active case the miyoi ani yaukre recovery rate na chada marfudram nipan dasmik mari tarukta leiri. Art Society Manipur Sindhu Namapan Suba Maharaja Kumar Priyobarta Singh Memorial Art Exhibition Amasung Taramari Suba Art Society Manipur Annual Art Exhibition Lakliba February ki Tara Taretagi Kun Fauba Amasung March ki Tangkun Gataretagi Kuntra Fauba Pangtoklagani Exhibition Singh Asida Saruk Yaningba Artist Singh na Lakliba February ki Tang Manga Amasung March ki Tang Tara Taret Fauba ki Manungda Art Work Singh Thajilakpa Yagani Maharaja Priyobarta Singh Memorial Art Award ta Sale Oina Lupali Singh Kun Sol Amasung Citation Yauri Art Society Manipur Annual Art Award ta Sale Oina Lupali Singh Tara Sol Amasung Citation Yauri Haina Society Asina Thadorok Pachirol Amana Hairi Manipur State Sumang Lila Council na lepalaitana Sumang Lila bu chakhat na bakhot na bada achabu thodang kloriba sing da piba tongan tongan ba award sing yengthokpa yauna hayeng January 3 dagi nungthil pung 2 dagi Taramapan suba Sumang Lila ningtham kumhai loshilagani Thauram Maduda Lekshem Basana Jauba Honorable MP Raja Sabha KFNPD Minister El Susindro Maite Deputy Director Art and Culture Department C Dramada Sarma Amadi Chairman Manipur State Cooperative Union and Tompistakna Saruk Yagani Poso Toki Thauramda Sumang Lila Council gi Lifetime Secretary Saugrakpam Hemantana Award Fangadaba Singh Lauthokladuna Haikibada Hojik Fawda Sumang Lila bu Chaukhatnaba Amadi Hinghanaba Hotnabada Achaupa Thodang Klauramba Matam Amagi Maming Lairaba Lilaroi Singhi Maming Imung Manungi Miyoi Singna Katlakpani Hayeng Sangai Artist Association Sumang Lila Kanglupki Naken Thagi Minok Utkani Sumang Lila bu Nungshibiba Pambiba Singh Amadi Awardee Singhi Imung Manungna Matam Chana Lakpiduna Sarukya Binaba Pil Taurakli Angak papang na tawagay logjaramba sumang lal kada na one of the sobat tawdang council gi amadi sumang lal don mayam kaluna one of the sobat tawdang logjaramba miyoy singda akoy na
lifetime achievement award hai tare moina punsida lila gi damakta tawjarakpa award sing dugi matangda kaigo moina tawrakpa sing dugi contribution du koina sinthana jabaga loinana ma tawram dugi mong tungina koi award khar thamjabani Football masanagi oina apex body ama oriba All Manipur Football Association Football Club Hero Second Division I League ki damak Kanglon chumna nomination tawbiduna Kaino Librarian Sport Association Football Club pu saruk yahan biyu loinana I League asida saruk yarunaba team nomination tawbada niyom chumna khanaba Manipur ki Chief Minister Sport Minister amadi Sport Director mari leinaba authorities singna meeting changhan biyu haina Kaino Librarian Sport Association Football Club Class A FC ki President Yanglem Norton na Class A FC ground kaino dangasi pangthok pagi pawgi mifam amada fongdokre Mark na makha taraduna Manipur asi India ki sport ki powerhouse ni haina sakhang na biduna sport university fawba pirakli bani adubu niyom chumna sanaroi khandragadi sport university ki wahan thok leirakloi Class A FC asi mamang da taranithoi suba edition Manipur State I League da runners up team oikraba matungda thangna na taramarirak suba edition amadi taramangarak suba edition Manipur State League da champion oiki aduna Hero Second Division I League asi da Class A FC bu thamfam thokpani aduna amfa gi selection committee na aranba mawongda atopa club ama thanaba hotnabadu tawpiganu Lana tawraklagadi football bu nungsijaba miyoi kyana amadi achumba pamba lup kayana irang hawraklagadi Class A FC na fathaba ngamlakloi amarom the Hero Second Division I League asida Class A FC na chatpa ngamloi hairagasu runner up team oikiba Southern Supporting Union na chatfam thokpani adubu IAF tagi fangba pawda Class A FC amari SSU khandri khangle maram sina sanaringai pamba khangbiduna Class A FC bu I League yauhan biyu yarunaba sem saduna leire haiki Class A FC ki Vice President Mayeng Lambam Ravi nasu merite yenglaga chumna team khallaga chatfam thokpa sanaroi sing thabiyu natragadi leibak irang thoklakpada Class A FC na daita lawroi haiki Actually, we are a 14 and 15 state league champion consecutively and have been preparing for second division Hero I League. But All Manipur Football Association, the so-called AMPA, unfairly selected their favorite team, which is totally not based on merit, and also against the selection procedure of all India football federations. And we have also appealed to the YAS director and also to our MLA Joy Kishan, Honorable Joy Kishan Thamiman AC. And we have already put the matter to the AMPA also, the DO letter and all. But still there is no any positive result from their side. And this is the main issue we want to put in front of the public and hope our grievances will be solved by the related authorities at the earliest. And also, I appeal to the Honorable CM through media to look into the matter with due importance in the interest of our players, public and club. Thank you so much. Aikoisi 14 edition da Manipur State League ju champion ore 15 MSL ju champion ore aduga 12 MSN dana 12 edition dana aikoi runner oidana aikoi class FCC yam kanna hona chaba yam wana aikoi gi arai leita public sing di share torkan da khoi se aduki matik football ji gi khalla kanda tungi features ji khal angang ji khalla kanda hoji grass root gi hawra kanda khoi yam wana hona jara kanda khoi champion ani rak so oire samai to na matang chatharak paji de aikoi je antak se second division I League si aikoi chananab gi damakta sigi edition ani stagi amana hona jadono lerak pasi danga se antak ki matang sida koi amfa ga kitang mona nominate to bidabi matang sida koi kitang nungai jadaba kharle aduna amfa gi side ki to biri se hoji kamai to ge da koi champion oriba koi je tha dana atop team nominate tawribra tawre ndi hai asigi pochi da koi nungai jadi amtang moi executive meeting torokan da khan gi ba koi gi aranba decision ne na koi class FC de gi khanjare aduna adugi aranba decision do kitang khanda biraga hantok pirakanda Class FC bu nominate to view hadana media ki through da teno to view na inga sije sangtok serisini ELITETV News Channel asigi una mayam na email ki khutang dei pau thabirak pamatamda email address info@elitv.in da thabirak na bakhanganjari masida sunatan ELITETV de pau phone number gi una phone number 9402890982 da I pau fawirak na bakhanganjari mayam na so ELITETV ki YouTube channel Facebook page Instagram amadi Twitter da so follow to binaba khanganjari
Loishalakpada maroiba pausing amuk hana pizari. Harau tayam kaya galonya ngasi ayuk angan badagi hauna ima imoinu irat thongni thoram paksan na hokre. Lamdam masigi nga farm tawriba miyoy sing dalon apply tawbagi khudong chaba piduna nga marang kaina puthoknaba blue revolution uraknaba hotnaragani haina Fishery Minister Haikam Dingo na fongdokre. Lengak na state asigi Arvant local body ki mikhal asi pangthokpada matam changli basi karigino haina Congress ki MLA Okram Surya Kumar na hanglakli. Amadi hawkhiba pung kungamari da state asigi oina miyoy ama nauna COVID-19 positive oikre leikidaba amata yaukide. Hojiki onde ELITETV na pijaba Manipuri pau matang asal loijari mecheng tabiri bapum na makpu amukan na kromjari.